ꯑꯉꯧꯕꯁꯤꯅ ꯍꯣꯔꯦꯟ ꯐꯥꯎꯕꯤ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯍꯥꯟꯅ ꯀꯩꯝ ꯍꯥꯏꯅꯤꯡꯉꯤ ꯗꯥ ꯄꯥꯏꯕꯁꯦ ꯑꯩ ꯏꯟꯇ꯭ꯔꯣ ꯇꯧꯒꯦ ꯅꯠꯇꯗꯤ ꯌꯥꯔꯣꯏ ꯁꯤꯅ ꯄꯣꯠꯁꯤꯗ ꯅꯝ ꯑꯩ ꯆꯠꯅꯤꯡꯗꯩ ꯏꯜꯂꯛꯀꯅꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯈꯔ ꯅꯝꯖꯜꯂ ꯑꯩ ꯍꯧꯒꯠꯂꯒꯦ ꯏꯟꯇ꯭ꯔꯣ ꯇꯧꯍꯟꯕꯤ ꯋꯦꯜꯀꯝ ꯇꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯦꯅ ꯇꯧꯖꯔꯝꯕ ꯂꯛꯀꯤ ꯗ꯭ꯔꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯗꯩ ꯈꯤꯇꯪ ꯈꯨꯌꯧꯅꯈꯔꯦ ꯁꯦꯝ ꯁꯥꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯠꯅꯒꯗꯕ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯗꯣ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯤꯡ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯉꯔꯥꯡ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯂꯩꯖꯔꯦ ꯁꯤꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯃꯤꯡꯗꯤ ꯊꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯆꯦꯗ ꯁꯨꯃꯥꯏꯅ ꯏꯔꯒ ꯂꯩꯖꯔꯦ ꯏꯔꯀꯥꯟꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯍꯣꯔꯦꯟ ꯅꯝꯕꯔꯁꯦ ꯂꯧꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯣꯠꯄ ꯃꯇꯝꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯥꯔꯕꯜ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯔꯕꯜꯁꯦ ꯃꯌꯥꯝ ꯂꯩ ꯃꯥꯔꯕꯜꯁꯦ ꯎꯠꯀꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯥꯔꯕꯜꯁꯦ ꯁꯤꯗꯩꯗ ꯃꯥꯔꯕꯜ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯤ ꯁꯤ ꯑꯉꯧꯕꯁꯤ ꯍꯣꯔꯦꯟ ꯂꯧꯈꯠꯂꯛꯄ ꯃꯤꯗꯣ ꯑꯗꯨꯗ ꯂꯛꯀꯤ ꯐꯥꯎꯕ ꯃꯤꯗꯣ ꯁꯤꯗꯩꯗ ꯈꯜꯂꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯔꯕꯜꯁꯦ ꯍꯧꯖꯤꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯕꯣꯛꯁꯁꯤꯗ ꯑꯩ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯁꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯒꯤꯁꯤꯗ ꯅꯝꯃ ꯊꯝꯃꯨ ꯑꯇꯩ ꯃꯌꯥꯝ ꯆꯥꯎꯊꯣꯔꯛꯀꯅꯣ ꯁꯤꯗ ꯆꯪꯁꯤꯜꯂ ꯅꯝꯃ ꯊꯝꯃꯨ ꯃꯤ ꯆꯪꯁꯤꯟꯕ ꯅꯣꯏꯅ ꯂꯧꯈꯠꯂꯛꯄꯒꯤ ꯁꯦꯔꯤꯌꯦꯜꯗꯨ ꯁꯣꯝꯗꯒꯤ ꯑꯃꯅ ꯄꯥꯔ ꯃꯃꯤꯡꯗꯣ ꯁꯤꯗ ꯌꯥꯎꯕꯅꯤ ꯑꯗꯨꯗꯣ ꯂꯧꯊꯣꯛꯄꯤꯌꯣ ꯌꯥꯕꯤ ꯏꯁꯇꯦꯟ ꯍꯥꯞꯆꯤꯜꯂꯁꯤꯔꯣ ꯁ꯭ꯇꯦꯟ ꯍꯥꯞꯆꯜꯂꯨ ꯐꯤꯛꯁ ꯑꯣꯏꯍꯟꯕ ꯃꯣꯏꯅ ꯄꯤꯔꯛꯏꯗꯣ ꯌꯦꯡꯉꯣ ꯑꯗꯨ ꯇꯥꯏꯗꯦꯕ ꯁꯤꯗ ꯂꯩꯕꯥꯛꯅꯒꯤ ꯁꯦꯡꯗꯦꯕ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯊꯥꯕꯅꯤꯅ ꯑꯦꯀꯥꯎꯟꯁꯦ ꯍꯦꯛ ꯑꯣꯏꯕ ꯂꯥꯏꯚꯇ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯅꯝ ꯂꯣꯏꯔ ꯀꯣꯟꯅ ꯂꯥꯏꯚ ꯇꯧꯕ ꯃꯤ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯕꯤꯌꯣꯅ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯒꯦ ꯅꯠꯇ꯭ꯔꯕ ꯌꯥ ꯐꯤꯛꯁ ꯑꯣꯏꯍꯜꯂꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯩꯊꯣꯛ ꯂꯩꯁꯤꯟꯗ ꯇꯧꯕ ꯌꯥꯅꯤ ꯊꯥꯔꯕꯁꯤ ꯊꯥꯗ꯭ꯔꯤꯕ ꯊꯥꯔꯦ ꯑꯩ ꯂꯥꯏꯚ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯦ ꯂꯧꯈꯠꯄ ꯍꯧꯔꯣ ꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯣ ꯁꯤꯒꯤ ꯃꯥꯔꯕꯜꯁꯦ ꯂꯧꯈꯠꯄ ꯃꯤꯗꯨꯅ ꯂꯛꯀꯤ ꯄꯥꯔꯁꯟ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯔꯕꯜꯁꯦ ꯁꯤꯗ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯃꯤꯗꯨꯅ ꯀꯩꯅꯣ ꯑꯣꯏꯅꯕ ꯑꯣꯠꯈꯥꯏꯈ꯭ꯔꯣ ꯑꯣꯟꯂꯤ ꯕꯣꯛꯁꯇꯅꯤ ꯌꯥꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯧꯈꯠꯂꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯂꯥꯎꯊꯣꯔꯛꯑꯣ 119 ꯐꯥꯎꯗ꯭ꯔꯦ ꯁꯤ ꯀꯥꯏ ꯊꯝꯃꯦ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯉꯣ ꯍꯥꯏꯌꯨ 78 ꯐꯥꯎꯗ꯭ꯔꯦ ꯁꯦꯔꯤꯌꯦꯜꯗꯣ ꯍꯧ ꯍꯥꯏꯌꯣ 80 ꯐꯥꯎꯗ꯭ꯔꯦ ꯇꯨ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 80 ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯂꯧꯈꯠꯂꯤꯕ ꯁꯦꯔꯤꯌꯦꯜ 3 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 3 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 3ꯁꯨ ꯐꯥꯎꯗ꯭ꯔꯦ
Mathang Laukhaliba serial number habiro. 75. Serial number 75 faudre. 19. Serial number 19 faudre. 51. Serial number 51 faudre. 34. Serial number 34 faudre. Sai Sagi serial dong IBU. 156. Serial number 156 faudre. 94. Serial number 94 faudre. 121. Serial number 129 faudre. 61. Serial number 61 faudre. Yeah, 111. Serial number 111 faudre. 14. Kya? 14. Serial number 14 faudre. 40. Serial number 40 faudre. 92. 92. Serial number 92 92 su faudre. 159. Serial number 159 faudre. 57. Serial number 57 faudre. 150. Serial number 150 faudre. 59. Serial number 59 faudre. 21. Serial number 21 faudre. Marble num to otpiu, marble num to kodro kodro to otpiu. Yara. 142. Serial number 142 faudre. 141. Serial number 141 faudre. 128. Serial number 128 faudre. 163. 163 serial number faudre. 106. 106 faudre. 29. Serial number 29 faudre. 47. Serial number 47. Serial number 47 kana oibo namte list to mami amta lauthok piro. 47. Serial number 47 kana oibi gyong. Serial number 47 da koigi Ranjita Angom. Ranjita Ngangom haibra. Nangom. Ranjita Ngangom ai chang. Serial number 47 la. Serial number 47 kaya no? 47. Ranjita Ngangom. Serial number 47 Ranjita Ngangom koi Nambol dagi ai tinajaba sister amani Ranjita nangonda haiba free giveaway ahan bagi lucky do gi kaino je nangonda faugre aduna congratulations Ranjita Ngangom somgi ahan bagi lucky draw gi damakta winner ogi bado koi Nambon dagi Ranjita Ngangom mai lebam je Nambon irengbam ni ai congratulations Ranjita Ngangom aduga ani subagi draw ma tawjagani draw si sigi amuk sem saba to sem sana ba tawjage Chair number alam po ko. Sigi ani subi draw se di sumaya tawgadabani som na piraiba comment du da like yamna number na haibani like yam number mi ahum khangkat jagadabani aduna ahan bagi lucky draw gi je lab se sai ji da matang ji loisallage aduga ani suba lucky draw je sigi amuk sungjo shoy da nam tawjarage serial number 47 Ranjita Ngangom Nambol dagi chanjina faugre si option ga Chi Harper. Mayam lab si ngahak lepse gi ge ani subagi draw tawna bagi amuk sem sa gi ge